Imphal More Lambida service toriba gari singdagi illegal loiba tax ka hena loba ka hena demand tauba karigumba matamdana tax lobagi namada pochai fazinduna thamhobagi thawong ngaihak leitana chatharakpagi mayokta Imphal More Transport Association IMTA na haukiba tang kunmari dagi lambi asi matam kaktana ban tawbagi Khongjang sangsilakpaga loinana association asigi miyoi singna ngasi palil chandel lambigi lamkang center mapada wakat mifam famkre Imphal More Transport Association IMTA gi President KT Rungamna Fongdorakpada Imphal More Lambida gari service tauraga imung puribasing illegal oiba ka hena sale gi demand asina maramoiduna yamna awaba ama oinare gari service tauzaraga sendong khara fangadra hairaga hena sale tingbagi fibamda lakpadagi haukiba tang kunmari dagi lambi asida matam kaktana ban tawbuga loinana ngasi wakat mifamasi fambani Association asina taliba demand singdi Imphal More Lambida service tauriba gari singdagi illegal tax lobiganu lambi asida lawriba tax hantabiyu amadi tax lawfam masing hantabiyu gari singdagi fazin hawa pochai sing pithokpirau driver sing asi miyam gidamak leidibani aduna driver singbu ikai khumnabi bagaloinana asoyangam thokhanbiganu driver singbu ngakpi senbiyu haibani Imphal More Transport Association na sangsilakliba Khongjang asi khangba ngamlaktabadagini masida miyamnasu mateng pangbiyu haike More to Imphal haibse tax lobuse yamalle koi gari ecoven haije gari majam jab chelaga yumda kana gumadi nongmagi chara tanba yaujabani adugumadu kari amta profit lodaba akoina tax lobo mayam khoida aina haijaning baji moigi damakta khoina paisa tanbro haijaning ise aina tax to lobiganu akoi prayana su yaraga khoi tawjabani prajaga pullaga tawjabani akoi itomdana ga tawjabnate mi je wamandana adugi khoje tax te lobiganu hairaga khoina ngasi je ban tawjabase indefinite ban tawjabani ngasi ecoven macha da pot ke am changge yam chanbasu nate lising ani hum gi pot hap chelaga moina lawri se lising tarek nipan gi tax lawsal nambadu di akhoi di kamaina business to hairo habni da